Nathanta leiringayda ki wakal seksillu miga leminnaringayda nahakki wahi seksillu. Mong hadaba amotpa mibu asonbani laurunu isingdagi hena thotpa karibu leiribage adubu kallaba nung phawba masina thugaiba ngambani. Nahakki phangjariba miku khudimang nungaitho'u maramdi madu punsini amuk hankalu yararoidawba. Nahakki pirang khangbiba marup amana nahakki momon mino khakta khangbiba marup mayam amadagi hena mamal yami. Khongji amagi mamal lupa lising helabasu magi mafamdi khongdani aduga bindi amagi mamalna lupa amatta oirabasu magi mafamdi laibaktani. Kanagumba amata matam supagi oina nanakta leiroi maram aduna nathanta hingbasu tamu. Nahakki punsigi nungaibagi chang ase nahakna khalliba wakhalgi makha poli nungaiba amadi afabata khallu. Miyoibagi thamoi sohanbada second khara tamak changi sohankhriba thamoido kohanbadi sahi kaya changi. Nahaka topaga sangdamnaganu numitka thaga sangdamnaba yaba honade makoi animak makoi gi matamda nganbani. Yeknaba amagi mafamdasu minungsi utpa ngamlaba miyoidudi tasengnamakki achouba miyoy aba haibaduni. Mihau chawba mibu saurunu makoina mihau chawriduna nahakna henkhre khanbadaini. Nahakki khongchat haurakpada kananasu tengbang biroi nahakna mai paklaglabadi nahakki maru walagloi. Karigumba nahakna achouba thabak tauba ngamdrabadi nahakna thabak masasing achouba mongda tauba yai haibasi ningsingbiyu. Nahakki punsi marelduda kalaksaba kayasu leiribani nahakki punsiduda penthokchaba tamu. Nahakna kanagumba amada piba yaba khwaidagi mamal yamba khudolpoti pukning wakhal thougatpibani. Apangba mina migi mangnaba tawi aduga masabusu mangalli. Asingba mina migi phanaba tawi aduga masabusu phanaba honai.